su koi mi mari akoi lei cha mi mari lei tabase ta sena makuta kulai pai banate icham chamna haibadi thabak sujaraga ta sena sidi akoi gi forces myam leirabanina ngak senbirani ko haibagi wakhalonda magi no machara tanda yadamnina icham chamna mingonda kaijadana haita icham chamna leijaba makoi gi thabak sujari ngaida makoi bu pharaga tamthina kuki terrorist singsina hatok piba haibase ta sena aragadi makoi sa si minung si yawe moi di sa haibe yadre sa dagi hen sa thide duna ai koina su ai request story gi media mayam gi chinau su da su kuki ni chingnaba haibu wahai to topi to haibi ganu because aduda lady se kuki terrorist kitani kuki terrorist na hali bani ilai cha singse aduna kuki ni chingnaba haibu wahai to haibi ganu kuki terrorist ni mokoi singse maru phun mutat kadabani maram di kali gino hai matamda external aggression ne hai basi khangabani sophisticated kulai pairaga manipur imale bak se sida lairi ba yellow missing ilai cha singse hatok kani hai bagi wakal lo leire hai base mipung kudi ma khangabani angang ma chabu khangabani adudi hausik sik nungti gi sum misiba akoi gi misiba sum genocide akoi gi lotion mangai ri bra hai bagi question du ne ba aduna security advisor lairi basi wahan thok se kali no hai bagi bhamen taraktre haibadi ngakpi rani ko central forces myam lakhre ko haibagi akoi gi thajabaduna makoi chi chamchamna makuta kulai pai banate lan yaujaba nate chamchamna makoi gi sintharo thabak tawjariba irecha singne ba adu tamthina happy ba haibase taseng na haragadi akoi security advisor akoi gi lady